Maram Kayadagi Lepluraba Imphal Jiribam Railway ki Thabak Suba Houkhre. Kumsing Inglising Aniga Kunithoigi June Kunmapangi Ahing Nongyai da Thokiba landslide ki compensation pibaga mari lenana matam khara lepluraba matung yanaba kharagi makhada None district ki manung chanba Marangchingda laigadaba Makhuam Railway Substation ki Thabak Suba nauna amuk houkhre. Union Railway Minister Aswini Vaisho, Chief Minister N. Biren amasung HAC ki Chairman loinana nungba AC ki MLA Dinganglong Gangmai gi mityeng makhada CSO sing amasung local leader singa punna thabak tawminaduna railway ki Thabak Suba adu amuk haukhibani. Thabak Suba haudringai mangoinana MLA Dinganglong Gangmai na luchingduna railway ki official singa loinana haukiba chahi ing lisinganiga kunganithoi gi June kunmapan gi ahing nongyai da thokiba tamthiraba Marangching landslide ta laikhidraba singi mafamda awaba fongdokhibaga loinana ikai khumnabasu utkhi. Railway gi thabak amuk hanna suba haukiba asiga mari leinana MLA Dinganglong Gangmai na haikibada Chief Minister N. Biren, Relief and Disaster Management gi Minister Awangbau Nyumai, HAC gi Chairman Masa Yauna, Makhuam, Marangching Village Authority, NF Railway amasung District Administration ga punna warisana duna chahi adugi July kunda memorandum ama kutyek piduna landslide ki compensation pinaba thabak paikhatpada yanakhi. Amaromda CSO sing Kulgiluchingba amadi kunja singna cooperation piduna railway gi thabakta apanba leihandrabadi matam sangdana project asi loishinbada chawna khudong chahangani masina lamdam asigi miyamda chana thaknaba yauna tangai fadana changba potlam sing ningthina fanghanba ngamgani haiki. Ningsing bayai Inglising aniga kunganithoi gitam thiraba landslide adugi matung mathangi numittagi Makhuam Marangching Village Authority gi maikaidagi mafam aduda railway gi thabak thoram sing thingjinduna lakhibani.